Akispan Imphal, Wahengbam Washington na pau pajari. Mukhyamantri Yumnam Khemchand Singh Nangachi Imphal West Jilagi Mayang Imphal da naun saba multi-purpose indoor hall miyam da khushinakre. Khelo India scheme gi makhada chakhiba hall adu changabagi thoramda Mukhyamantri na hai sana khonabagi lamda masigi sanaroi singna Bharatpu malemgi atai lebak singda masak takpada chauba thodang lauri magna hai sanaroi singi punsi haibasi awa nungai animak loinena chatpa khongchat amani raija sina haukiba chahi kharada irang mayok na duna lakpana miyam na chauna awaba mayok nari Shri Khemchand na hai sarkar asina thuba matamda shanti hanjil handuna raija sigi sel thumgi phibam pagal hanaba amadi chawkhat thorangi thabak kaya paikhat naba leptana honari singilamda hojik umkhanabagi phibam lairi basi kokhanaba sukanna honari haina mahakna makha takhi Mukhyamantri Yumnam Khemchand Singh Nangachi Thoubal Jila gi Hairokta semgatliba tongan ba chawkhat thorangi project sing yangsinkre Shri Khemchand na Hairokta Manipur Technical University MTU gi extension campus semgatkadoriba mafam adu yangsinkhi madugi tungda Mukhyamantri na Hairokta leba community health center da chattuna yangsinbaga loinana center adugi phibam hena phagat hallagani haibagi thajaba pikhi Mukhyamantri na Hairokki nupi kaithel da chu chattuna yangsinkhi Manipur Police ki anauba gari sing Mukhyamantri Yumnam Khemchand Singh na hayang ahanba Manipur Rifles ki parade ground da khuchinaragani thoramatu da Griha Mantri Govindas Konthau Jamsu Saruk yagani Assam Rifles na sinduna ngarang Churachandpur Jila gi Rayburn College ki Army Wing amasung Air Wing ki NCC Cadet chama kunthra rongi oiba comprehensive orientation program ama pangthokre ngasishu Assam Rifles na sinduna raija chigi tongan jila singda fitness amasung civic outreach activity sing pangthokre Union Public Service Commission UPSC gi lisingani kuntaruki Civil Services Preliminary Examination amasung Indian Forest Service Preliminary Examination ngasi mai pakna pangthokre parikya si leibak asigi sohor marphu humdoi gi examination center lisingani hen bada pangthokhi parikya sida punna candidate lak mangani lisingni phumapal lomna saruk yakhi UPSC na hai handaki parikya sida ihan hanboina candidate singi real time face authentication sinakhi Re-evaluation tawbada soyangam thokhandana bagidamak Central Board of Secondary Education CBSE da mateng pangnaba Indian Institute of Technology IIT Madras amasung IIT Kanpur dagi Professor amasung technical experts ngi kangbu ama semnaba Kendra gi Shiksha Mantri Dharmendra Pradhan na khangankre CBSE gi Post Result Services Portal da mahiroi sing amadi makoi gi ahal laman singna Singnaba poklibadu kokhanabagi damak warep asi lawrakpani Lupa lising kunithoi thadaraga thagi oinu lupa lakh ahumgi senfam phangangani haiba Quantum AI Investment Scheme ama Kendragi Selto Mantri Nirmala Sitaraman na social media post amada phongdokliba wapamadu semjin sajinba aranbani haina sarkar na sengdokli Press Information Bureau PIB gi fact check unit na hai Wapamadu sasinabani amasung viral oiriba video adu AI na sembani Selto Mantri na asigumba investment scheme amata puthokkiba leite asigumba chingnaningai oiba natraga masak khangdaba link singda miyamna changbidana basu sarkar na hairi Nongsub Bangla gi Phalta Bidhan Sabha Kendra gi amuk khana pangthokkiba mikhalda BJP gi mirep Debangsu Panda na chauna mai pakle Sri Pandana Bot lak amalising mapal hena phangduna mikhalda mai pakhibani Phalta sit asi Trinamool Congress ki akanba mafam amani mamangda pangthokkiba mikhalda chauna aranba chathare haibagi wakat lakpadagi Bidhan Sabha Kendra asida nauna amuk tha sigi kunma thoida bot thadana khibani Kendra gi Commerce amasung Industry Mantri Piyush Goyal numit humni gi khongchatta hayang Canada da chatkani mahaki khongchatta Bharat ki lalol itiki makok thongba miyoi singchu loinagani Lalolitik Mantraloy na hai Mantri na Ottawa amasung Toronto da pangthokadaba Advanced Trade Investment amasung Bharat Canada Comprehensive Economic Partnership Agreement Negotiation amasung CEPA ki mifamna singbada saruk yagani paulo yare